Hamba Maktada News Live Channel Butabi Bapuna Poi Kong no Kunjari Ngasi Ingen Gitariani Pamba Julagi Tarikun Indokaba Numiki Achitara Nitoigi Apapata Paknaba Masu Amadi Paknaba Maike Kang manungi oiba nungareba paujelama phi sabi singidamak puduna laksari phi sabada changdraba yadraba taringa madi masa yamna uhongba mamalda offer pijari didi masa amada lupa lising ama pijarambadu supna tangi lupa 7 khatangda thadokjari motor machana lupa lising ani pirambadu hojik supnagi lupa lising amaga 8 khatangda thadokjari motor achobana lising 3 pirambadu supnagi hojik lupa lising aniga changwa cycle gi tareng lising ani pirambaduna supnagi lupa lising amaga changwa da yamna ahoma mamalda offer pijari Impan area da laibagi oina home delivery available free oijagani kudong chaba si lomina hausi amadi kudong chaba si lobina bagi damak ngasimak makhada pijari be number asida contact tawbiro 8729844108 number amutanga ningsingjage 8729844108 haiba number asida ngasimak contact tawbiratuna kudong chaba si Lomin Hosi. Kanganjari Ahambada Mesrasi Wina Kangminarasi Ngasi July Gitarikun Ingen Gitarini Pamba Nindokaba Numiki Mes Rasigi Pairaki Loksing Soli Naka Tabana Usipa Wakani Napan Tadu U Sentum di Kanaroi Arapa di Kanaba Pangjagani Laibo Paba Numiti Oigani Mina Laksabadi Ngamloi Nungaitaba Yungi Punsi Pangani Lantum Nintina Tat Bangamgani Paknaba masu na angangba masu aduga paknaba maikei na mamang maikei paknai laisa pakhangi oina laibok phagani thongni polamna lai sini angangba mathangda bisarasi ngasi ingengi tareni pamba July gi tarik kuning dokaba numiki bisarasi gi phone khangminarasi ngasi phawbudi daw kya laikhiroi ingthaba ingthana thabak tausi lairiba aye apansing hayengdagi koklagani afaba matam laglani Sading hemba sawona nungai haloi tapthau afaba maruki matingdi laigani amadi khajigtang khantarabadi mina laksaba ngamloi paknaba masuna sangmanaba masu amadi ngawunaba masu pangnai aduga paknaba maikeina awang maikei pangnai laisa pakhangi oina laibok phaba watli thongni polam lai angauba amadi sangom mathangda mithun rasi ngasi ingengi tarini pamba July gi tarik kuning dokaba numiki mithun rasi gi phone khangminarasi Mit nungairoi pungni wakhan waba thabak amata ningthina pangthokpa ngamdaba sen chappa kanadabada matam tamamangba haibadu oiri khanba hitrabadi kaiba nangba sawba zarangnaba naran sumangjaba yai thiba humba kallabadi ningthina thau pangjagani paknaba masuna asangba masu paknai aduga paknaba maikeina mairam maikei paknai laisa pakhangi oina wa ngangdabana phagani thongni polamna lai asangba amadi kismis mathangda karkarasi ngasi ingengi tareni pamba July gi tarik kuning thokaba numiki karkarasi gi phone khangminasi kanaba phangani thajadaba maphamdagi lan changlakani hakchang nungaiba wakhan nungaiba imung manung nungsi chanaba phangi wakhan thokpa hakchang sukhingba khuchau thana sin Tanba yaba numini miwa lauraba thijimba kandraba pamdaba nangani paknaba masuna lupa masu pangnai aduga paknaba maikeina mairam maikei pangnai lisa pakhangi oina laibok phagani thongni polam laihigo mathangda singarasi ngasi ingengi tareni pamba July gi tarik kun dokaba numiki singarasi phone khangminarasi thoina khanjiludaba maram kayagi thabak thoramda ayepa oigalli hena lusilhalli mina ithakta wa ngangi siksingadabani nathak thongbagi thaujan phangjaba nachak naran su chawkhatpa miyanga mari phagatpa numini nolukpa hitrabadi thajadabana kainagani paknaba masuna sana masu amadi hangamba masu pangnai aduga paknaba maikeina mamang maikei paknai laisa pakhangi oina nungsibana chambi thongni polam lai chini angangba mathangda kainarasi ngasi ngengi tareni pamba
ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯁꯨ ꯗꯥꯎ ꯌꯥꯕ ꯑꯣꯏꯒꯅꯤ, ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯡꯊꯣꯛꯀꯅꯤ, ꯀꯥꯟꯅꯕꯇ ꯑꯣꯏꯒꯅꯤ, ꯅꯨꯡꯉꯥꯏꯕ ꯌꯨꯝꯒꯤ ꯄꯨꯟꯁꯤ ꯐꯪꯒꯅꯤ, ꯋꯥꯈꯜ ꯊꯣꯛꯄ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯅꯨꯡꯉꯥꯏꯖꯕ, ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯃꯇꯥꯡ ꯆꯥꯕ, ꯑꯐꯕ ꯊꯧꯔꯝ ꯅꯤꯡꯊꯤꯅ ꯄꯥꯡꯕ ꯉꯝꯖꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯉꯧꯕ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ, ꯉꯁꯤ ꯏꯉꯦꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ, ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯏꯁꯥ ꯑꯅꯥ ꯂꯣꯏꯕ, ꯂꯟ ꯊꯨꯝ ꯍꯦꯟꯅ ꯆꯠꯄ ꯃꯇꯝꯅꯤ, ꯊꯕꯛ ꯃꯪꯒꯣꯜ ꯑꯣꯏꯈꯤꯔꯣꯏ, ꯄꯨꯛꯅꯤꯡꯇꯃꯛ ꯅꯨꯡꯉꯥꯏꯔꯣꯏ, ꯍꯌꯦꯡꯗꯒꯤ ꯑꯐꯕ ꯃꯇꯝ ꯂꯥꯛꯂꯒꯅꯤ꯫ ꯌꯦꯠꯅꯕꯗ ꯉꯝꯕꯤꯅꯕ ꯂꯩꯇꯕ, ꯅꯆꯥ ꯅꯅꯥꯏꯒꯤ ꯌꯥꯏꯐꯕ ꯎꯕ, ꯃꯔꯨꯞꯅ ꯇꯦꯡꯕꯥꯡꯅꯤꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯈꯪꯗꯅ ꯑꯈꯪ ꯁꯥꯔꯨꯔꯕꯗꯤ ꯊꯕꯛ ꯄꯟꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯔꯣꯏ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯕꯤꯁꯤ ꯔꯥꯁꯤ, ꯉꯁꯤ ꯏꯉꯦꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ, ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯕꯤꯁꯤ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯁꯨ ꯉꯔꯥꯡꯒꯨꯝ ꯗꯥꯎ ꯌꯥꯒꯅꯤ, ꯁꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯒꯅꯤ, ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯟꯃꯤꯟꯅꯕ, ꯍꯔꯥꯎ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯐꯪꯒꯅꯤ꯫ ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯀꯥꯟꯅꯕ, ꯂꯧꯁꯤꯡ ꯆꯥꯎꯕ, ꯊꯤꯕ ꯍꯨꯝꯕ ꯀꯟꯕꯅ ꯑꯣꯏꯖꯕ ꯐꯪꯒꯗꯕ ꯂꯩ, ꯍꯨꯔꯥꯟꯕꯅꯗꯤ ꯅꯆꯥ ꯅꯅꯥꯏꯗ ꯃꯤꯇꯥꯕ ꯂꯩ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯡ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ, ꯉꯁꯤ ꯏꯉꯦꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ, ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯇꯧꯔꯨꯕ ꯊꯕꯛ ꯑꯌꯥꯝꯕ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯕ, ꯅꯤꯡꯊꯤꯅ ꯀꯥꯟꯅꯕ ꯐꯪꯕ ꯃꯇꯝꯅꯤ꯫ ꯑꯆꯧ ꯑꯁꯥꯡ ꯁꯪꯒ ꯇꯧꯕꯁꯤꯡꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ꯫ ꯃꯩꯅ ꯇꯥꯊꯤꯕ, ꯑꯅꯝ ꯇꯥꯟꯕꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯧꯅꯥ ꯐꯨꯗꯣꯛꯄꯅꯗꯤ ꯌꯦꯛꯅꯕ ꯃꯥꯡꯈꯤꯅꯤ, ꯆꯥꯗꯤꯡ ꯍꯟꯊꯒꯅꯤ, ꯄꯦꯟꯖꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨ ꯑꯃꯗꯤ ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ꯫ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ, ꯉꯁꯤ ꯏꯉꯦꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ, ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯊꯛ ꯊꯣꯡꯕꯅ ꯌꯥꯅꯕ ꯆꯠꯂꯨ, ꯈꯤꯇꯪ ꯁꯣꯏꯈꯤꯕꯗ ꯍꯦꯟꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯛꯀꯅꯤ, ꯌꯥꯝꯅꯁꯨ ꯆꯦꯛꯁꯤꯟꯒꯗꯕꯅꯤ, ꯑꯁꯣꯏꯕꯅ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯅꯆꯥꯡꯅ ꯆꯥꯎꯈꯠꯄ, ꯍꯛꯆꯥꯡꯁꯨ ꯈꯔꯗꯤ ꯀꯟꯈꯠꯄ, ꯑꯔꯪ ꯑꯔꯥꯛ ꯂꯧꯁꯤꯟꯕ ꯌꯥꯗꯕ ꯅꯨꯃꯤꯠꯅꯤ, ꯄꯨꯛꯅꯤꯡ ꯐꯥꯊꯗ꯭ꯔꯕꯗꯤ ꯅꯨꯡꯁꯥ ꯊꯤꯕ ꯅꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯅꯤꯝ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ,ꯉꯁꯤ ꯏꯉꯦꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ, ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯗꯥꯎ ꯀꯌꯥ ꯂꯩꯇꯕ ꯃꯇꯝ ꯑꯣꯏꯔꯤ,ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯃꯤ ꯍꯧꯔꯨꯅꯨ ꯀꯥꯟꯅꯔꯣꯏ, sauninglaga tokani ingthana itomta tangsinbiyu khangba kamba mitopta thajaba thamdaba amadi haipa sadabana mangba yaba makai yabadagi kangani thangjin khrabadi handoglunu mai pakpa yaba lei paknaba machu natia machu aduga paknaba maikaina wang maikai pangnei leisa pakhangi oiba ningbana ama oigani thongni polam lei napu amadi kismis mathangda minarasi ngasi ingengi tareni pamba julai tarik kuning dokaba numiki minarasi gi phone khangminarasi pochai lanthum phangba nupina natraga nupana khara hena nuksijaba numini pungning nungaiba kening mauningba chaning thangba phawba oi nasana nagi mateng phangani wakhanda phawrakpadumak pangbana phagani anam tanba charangnaba miwa thajabana miyam kainagani paknaba masuna sangba masu aduga paknaba maikaina mamang maikai pangnai leisa pakhangi oibana ningbana ama oigani thawni polam lei angauba amadi cheng ngasi ingengi tareni pamba julai gi tarik kun ningdokaba numiki rasi tarani thoigi aphafata paknaba masu khanganjaba matang sida loisinjare loisilakpada miyambu amuka hana khurumjari